Kurumjari Northeast Window TV na sandok chari banung thagi pauming tabiri bapom na mapu aha mamaktada taram na ukchari ngasi imfal form ki bamaru eba pauche singi manungda maru eba pauche oriba huyelan pau amadi naharol thadang ge editor gi ayaba laujaraga pauche se form ki bamaru eba pau sing pathok chari ahan bada international news Malam ki thagi supply watlingai Myanmar resistance ki maikai degi Katumadi airbase rocket taragni pan gi attack chathakri Myanmar military regime ki bagorism da laiba tongongi Katumadi airbase resistance force ama oriba brave warriors for Myanmar gi maikai degi amasung makoy khusannaba revolutionary group singna rocket tarani pan leptana kapsinduna attack chathakri thaudogodu chatliba tha sigi tarari thogi numidang da chathakibani Makoy maru oina airbase adugi fuel storage tanks amadi drone warehouse amada target tawkibani mafam adu Myanmar military gi maikai dagi akan ba check sin thawang lokatuna lairabasu resistance group sing aduna chatharakiba attack adugi damaktadi akaknana sem sahudi haidi BWM gi official amana phongdarapada hauji West Asia da lairiba land gi fibam asina maram oiduna maleng gi thawgi ba tangdu leita da amadi charang na baloinana mamal wangkalakpagi fibam lairingai akan balam misingi patrolling singi marakta rocket attack sing adu chathaba ngamki hairi Strait of Hormuz sagi thau chingthokpa changkiba malengi tongan ba leibak singi thau matik chana puthokpa ngamdabadagi Myanmar lenga kisu makhoyi oiba aviation gi lamda thau gi awatpa chawng leiribani leibak adu gi military commissioner namin nifuni gi oiba thau gi reserve marangkai na leiri haina phongdoklabasu supply pirakadaba arab leibak singi maikai digi tangdu leita daba Fiba maduna military junta gi maikai digi chatharamba aerial attack sing adu ngamhandana ba rocket ki lan adu haukibani haina phongdorakli BWM gi maikai digi makha taraduna karigumba resistance force sing marakta akan mamong da khutsamnaduna madik chaba paw photo fauzing tawrabadi thawgi awatpa mayuk nari ba marak aduda hanagi reserve sing adu amuk manghanba tarabadi junta gi mayukta makona changshiliba resistance adu mai pakpa ngamgani hairi BWM khakta natana atopa resistance group marigi apunbana attack adu chathakibani US amasung Israel gi Iran attack na numit tare ni shukibada Dubai gi international airport mai chakre Iran da Israel gi maikai dagi ahenbe attack lauthokre US amasung Israel gi maikai dagi Iran da attack chatharapa ngasi ge thana numit tare ni sujankre haukiba pung kunmari gi manungda thokiba maruiba thodok singi manungda UAE gi konung Dubai da leiba international airport ta drone singi attack amada mafam khara mai chaktuna flight kya cancel tawkre loinana Israel gi maikai dagi Iran gi konung Tehran da anoba attack sing chatharagani haina lauthorakre Dubai da leiba international airport ta drone gi attack amada airport adugi saruk khara mai chakhan khibadagi international flight kaya authority na suspend tawkibani loinana hana paigada flight singi lambe kaya amasung hongdok hongji tawduna flight sing adu amuk hanna paibagi thabak masing hantarabasu adumak chathanki haina Emirates airline gi maikai dagi phongdoraki Iran da leiba Rich Crescent Society na phongdorapada mamang de Israel gi maikai dagi chatharkiba attack sing aduna society adugi clinic amasung aid relief post amada akai atoi kaya thohanki hairi maragasi da ngarang pawgi channel amaga wari sanabada Iran gi foreign minister Abbas Araghchi na Tehran na yashinabagi damakta wari sanasi haiba wafum ama Trump na phongdorakiba adu aranbani Iran gi maikai dagi ceasefire gi wafum amata phongdokpa laikide loinana yashinabagi matang da su wahi amata thamkide Laibag adugi matam changlabasu changna masa matomta ngakthokchanabagi damakta sem saduna lai haiki Iran gi Revolutionary Guard Corps ki maikai dagi hojik seasonary ba missile sing adu chahi taragi mamangdagi leiraklaba missile ngaktani Israel chatharakpa lan asigi horakpadana Iran na nauna puthokpa missile amata seasonaba hodri haina course asigi wangangloi
Brigadier General Amir Mohammed Nainina Fongdokladuna Kulai Singh Matik Chana Paiduna Lady Heidi. Ngarang Fabda US Amasung Israel na Chacharpa February Kungini Pangi attack adudagi Hauraga Punna Iranda Mio Lising Amaga Chamiga Nipu Mari Sikre Loinana Atopa Lising Tarani Panga Chongaga Yankai Mato Henderomna Asoka Pandangkre Haina Mafomadugi report Amana Fongdorakli UAE की मीडिया ऑफिस की माइकेडी फोंगदोरपदा लैबागदुगी फुजरागी इंडस्ट्रियल जोन दा ईरान लोमदगी ओइगनी हाइना थाजब ड्रोन की अटैक अमदा मई चाकपगी थौदोक अमा थोखरे लोइनना अबु धाबी दा मिसाइल अमना कार दा पानबदगी मफमदुदा लैबा पैलेस्टाइन मचा अमसु सिखरे हाइरे नसिगी ओइनदी सऊदी अरेबिया की नोंपोक थंगबा सरोक सिंगदा ड्रोन कुंट्रागा तरे लोम नोंथक्तगी थुगाइबा ngамखी हाइरे अदबु ड्रोन सिंग अदु कदोमदगी पाइरपनो हाइबा मरोल सिंग मदुदी मरिक चुमना थमलक्रे USA के प्रेसिडेंट डोनाल्ड ट्रम्प ने की सोशल मीडिया पोस्टर ईरान बु मराल सिरदुना मीडिया मैनिपुलेशन तौबदा आर्टिफिशियल इंटेलिजेंस सिजनदुना लान अदुदा तोंजन्नबा ईरान की माइकेदगी अकन बथबक चथरे हाइना फोंगदोरक्ली महांगना मखा तारदुना USA की माइकेदगी ईरान की ड्रोन पुथोकपा फैक्टरी की स्ट्राइक चथदुना मकोगी माइकेदगी खुलाई मसिंग यामना हंथरे मकोगी मिलिटरी सु मपांगल हंथदुना अकन मोंगे थबक तौबा ngamlaroi हाइना फोंगदोरक्ली Hormuz Zalani Thazin Bayartaba Neto Gilebak Sinda Trump na warning Pikri. Iran Amanu Yapunda Tau Chad Kungi Changda Putopom Oiba Strait of Hormuz Puting Jalapada Panya Ladiba Tau Puba Cargo ships in the Putorak Naba Security Pidanaba US and the Lokalapa Kontang the Saruk Yari Haina Hai Pundorapada Neto Gilebak Singi President Donald Trump na warning Pikri. North Atlantic Treaty Organization the USA Quadi Maruiba Luching Balebak Oibani Organization as the Manunda Europe ki mapanga leiraba laiba kaya amasu yauri. Israel amasu USA na Iran da landaba hawkibadagi paukumoina Iran na Strait of Hormuz adu thinjinkibani. Pamdina laiba jahaz sing adu security piduna USA na lauthoknanaba honabada NATO laibak singi forcing su saru yananaba wafam fongdoklubada yaningdaba kaya fongdoknarakhi. USA khaktana thaudang adu laufam thokte Japan amasung Australia gi maikedagi mafam aduda Iran gi drone amasung Missile gi attack sing aduda risks loba ngamloi haina fongdorakhi makoi da natna UK su makoi gi maikedagi lani sing thazin ba ngamloi haikibani National News amuk pathukchari West Bengal Assembly Mikhal Gidamakta BJP na candidate Chamaga Nifu Marigi Ahanba list lauthokre West Bengal da tangkak ani thokna April 16 amasung 18 da pangthokadariba Assembly Mikhal Gidamakta BJP na makoi gi candidate singi Ahanba list gidamakta miyoi Chamaga Nifu Marigi maming lauthokre Ngasi New Delhi da lauthoke ba candidate ki list singi manungda hojing West Bengal Assembly da opposition ki leader oriba BJP gi Subendu Adhikari bu Chief Minister Mamta Banerjee gi home polling oiriba Vavanipur amadi Nandigram constituency animaktagi mirep oina thagalakli Subendu Adhikari gi maming Nandigram amasung Vavanipur constituency gi mirep oina lauthorapada BJP gi yamna maru oiba khongthang ama oiri Adhikari na West Bengal da BJP gi maru oiba field commander oina thopuri bani Nandigram haina khangnariba constituency asi lisingani gatare ki anti-land execution Khongjang yamna naknaba mari leiriba constituency amadi hariba khongjang adudagi haukiba hojik chief minister oiriba Mamta Banerjee gi power gi horafam oikibani Khongjang lisingani ga kungamathoi da hariba constituency aduda Adhikari na Mamta Banerjee bo board lisingamaga chamapan henduna maithiba pikibani amaromda Vavanipur constituency asi Mamta Banerjee gi political landbani haribani Mahang lisingani ka kungamathoi gi bypolda mafamadu da board masing lising yang khaini pan henduna mai paki Adhikari na mahaki maming lauthorakpa adugi matung Mamta Banerjee bu amuka hanna maithiba pigani haina BJP bu thajaba thamki
State of India scheme hen afabamongda lengaki maikaidagi semdoklagani FM Finance Minister Nirmala Sitharaman ngasi fongdorkiba warol amada laibak asigi SC ST amasung nupi entrepreneurship gi kananaba piba Stand Up India scheme afabamongda semdoklaga anoba project kaya hapchinduna lengakna athuba matamda puthoklagani haikri Komjali singani taratrukta launch tawkiba Stand Up India scheme asina maruina scheduled caste Scheduled tribe amasung nupi entrepreneurship na makoigi oiba anoba enterprising Handukna damakta banking loan pibada mateng moilibani hanagi scheme adu mamang chahi March kuntra mathoida expire oikrabani ngasi Lok Sabha da supplementary wahang amagi pawkom piladuna Sitharaman na phongdokibada scheme adu na chatnarigai matamda thengnarapa wat pakaya adubu mention duna amadi ehemba kana gadaba sing hapchilaga amuk hanna lengang na puthoklagani hairi Niti Ayog amadi atopa mari leina department sing study gi matung inna scheme asi amuk hanna draft tawba loire Athuba matamda cabinet na pukalaga laibak sen batungna Stand Up India scheme amu hanna chanaga dawribani scheme asigi makhada lupa lakh tara dagina crore ama fawagi senfam gi oiba banki khwaidagi pikpa sendoida chahi tare ki manungda singada loan pinarambani wang adu da langak na loan gi senfam adu hengat na bakong thang yaubra haina hanglugtuda chap chaba paukum pidrabasu anoba scheme asida lairiba option pumna magyeng singani haiki Stand Up India khakta natana business ama hawduknaba loan lawbagi option kaya amasu lairi haina phongdokladuna Prime Minister Mudra scheme natraga SIDBI gi financing kuthangda lawba yai masida sunatana Stand Up India scheme lairi haidiba scheme sing asi urban area da innovative idea da yumfum oiba loan pibagi scheme ni Class 10 amasung 12 loiraba mahiroi shingna CAT da saruk yabiyu Lambamasi class 10 amasung 12 loiraba mahiroi shingna career aptitude test CAT da saruk yabiyu hairiba test makal asi mapalam gi organization amana angang lising manga gi sponsor tawduna Manipur da pangthokadabani Masigi test asigi damakta hojik fawda mahiroi lising ahunga chonga na saruk yakre lemhoriba mahiroi lising amaga chonga Bathang thagi April tara fawagi manungda Pauna Bazar laiba SS Career Solution natraga Thobal wa matabda laiba office ta lakpiduna mating thokpa mahiroi amadi khunai ama sembada sarugyabiyu haina SS Career Solution gi Senior Counseling Sanjembam Selomina phongdukre Hiramasigi matang dinga si Pauna Bazar laiba SS Career Solution gi office ta pangthokiba pawmi singa unaba amada mahakna phongdokibada Lagdamasigi mahiroi singna class 10 amasung 12 parikha loirega makhataba higher study natraga technical line da karamna chakani habigi wakhalda kakngaunaduna laiba kaya thengnari asigumba chamamnaba kaya asi kokhananaba SS Career Solution na mahiroi singi damakta career aptitude test ama pangthokpani test makhalasi mahiroi singi PPP potential personality amadi preference khanguknaba tawba test amani Test makal asigi damakta lupa lising aniga chonga dagi lupa lising mari fawba changi adubu laibak fawba dagi mapalam game organization amana masigi test asigi damakta mahiro lising manga gi sponsor taraktuna leire mahiro lising manga gi manung asida mahiro lising ahunga chonga di test asi pangthokre haina su phungdoki lemar chonga na masigi khudum chaba si hojik fawba laudri maramaduna April tara fawba gi manungda Pauna Bazar amadi Thawal wa matabda leiba SS Career Solution gi officer lakna khudum chaba lobiyu SS Career Solution da angang sigi counseling department su leiri haidaduna silomina makhata na haikibada hawgalakliba mahiroi shingi wakal amadi haksel asina fatragadi achangma ting leiba mahiroi ama oibada wana thokani madugidamakta su SS Career Solution na achoba thodang lauduna
angangsing personality development course chingba kaya takpi tambiri medical engineering exam thagada mahiroi shingidamakta numit kunni basic foundation course su hangdoktuna thamli mating leiba khunai mating leiba mahiroi amadi lamdam ama oinena ba career solution na mahiroi singidamakta thong launa hangduna leiri haina su mahakna makata na phungdokhi Aroibada Malangan bami hata chenaba oiramba yai haiba miyoi ama police na fazin kri Kawching district ki Kawching police station ki manung chandna laiba kairag muslim makhalai kaida thasi ki tarah hundegi numidang wairam pung taruk ka minit kuntra rom tarapada masama ki ka manung nomai ne kaptuna halam kiba chingakham malangan ba chahi yangkai mathoi apokpa chingakham parizat maitai tespur awang lekai gi mihat aduda chenaba oirengani haiba thazaba Tarechuba IRB personnel ama Kawching police fari haidi Faraba IRB personnel adudi salam oken maitai chahi kuntra mapan apokpa salam thabal maitai kawi mahak laikhidraba malangan bagi laikai adumakta gini mahak Tarechuba IRB Kawching district police commando da attach tawduna hojik seroda posting tabani haidi police salam oken fakre haba paw hek tabadagi ngasi ayu laikhidraba malangan bagi imung manung amadi khoi shawnaraba laikai gi miyamna oken yum thomjilaktuna yung di thong thongnau thukai ba yauna imung da leiba pochai sing mai thaduna mangan taknan ba honaramki aduma onama Kawching police amadi commando Kawching unity masing yamlaba team singna matam chana changsilaktuna miyangi irang adu matam chana control tahobadagi chauna amanga tari thoodre haujuk fabri ona malangan bagi mihat adu karigidamta kamdona chathakibano mihat adu oken masamanga chathakibra kana chenari bagi haiba adusu haujuk fabri onadi chap chana khangmangamri Niat adu di cap caba langla langjin adu khangdok pangamna ba makhata na thijin humjin na bagi damakta Kawching police ta faraba salam okelo mathau tawba duty magistrate Kawching da puthok laba matungda nimit tarani gi oiba police custody da remand lauthakre hairi Northeast Window TV na sandok chari ba nung tigi pau patok chaba matang acceleration jari biyeng tabiri ba pom na mapu amuka suhana krum jari Northeast Window mining tabiri ba mayang punamakpu taramna okchari hauzik Mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibata natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinena yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta da leiba
ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंचाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोइगी स्पेशलिस्ट सिंगना मरिक चुमना थवाई हक्चांग याउना लायेंगजरी अदुना स्टेट वांगमदा अमु करिगी चटलुगनी अखोइगी मणिपुर दसु होजिक्ति अवांग बथाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोइगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताक युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपा मरोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोइगी फोन नंबर 6909390666 ता कॉल तौबिरउ